Manipurna North East ki oina afaba esing thaknaba pibada ahanba taba ngamle state asina chada humputara manga hena jal jivan gi makhada thaknaba esing pire haina Manipur gi Chief Minister CM.N.BIREN na phongdokre wafama sing asi India gi hana Prime Minister oiramba Bharat Ratna Atal Bihari Vajpayee gi Marfudara Nipan Suba Mapok Kumonga Mari Lenana Pangthokiba Good Governance Day Amade Lamlai Esigi Nungoi Litan Makhongda PMGSY gi Makhada Saba RCC Thong Sangaba gi Thoramda Phongdokibane Thoramaduda Chief Minister N.BIREN Nahai Lengagasina Thabak Lobada Wachat Wanom Leitana Capitalize ki Kuthangda Exam Pangthoktuna Kudakta Fall Lauthokpangamle Loinana India da Yauraba matung chahi yangkai gi matung da maphamasigi miyamna RCC gi thong ama PMGSY gi makhada saduna khusinnaba ngamba asi yamna nungai politics saibasi issue da yumpham oiraga tawgadabane leiminari ba furup kanglup masel gi marakta nungsi sanana thamba haibasi yamna maru oi Go to Hills Samadi Village ki maramda nainari basing asi lamdam sida leitaba miyoini haina lawi Lengak Sigi Minister Kayana Chang Naina Ching Amade Manung Hanjinba Khul Singda Chatuna Award Apayang Sinduna Thabak Tauri Hauzik Lengak Asida Yauriba Minister MLA Singh Asi Mathauda Yamna Thawai Yauna Taunare Masimagda Lengak Asina Chawkhat Thaurangi Thabak Henna Pangthoklakpa ngambane Lambi Thong Sembada Matam Akaknaba Thamduna Amade Quality Leina Thabak Taunaba Mahak Masamakna Yengsinduna Lakle Project Chama Henna Ching Amade Tamdas Sanganaba Sem Saduna Lay, Kumzali Singani Kunmari ki Mikhal Mamangda, Sangaba Yanaba Imphal International Airport Asi Lupa Crore Chamanga Rom Thadaduna, Semgat Sagatle. Helicopter service Asisu Masing Hengat Handuna, Athapa Chingi Mapam Singda, Satok Sasinta Ubada Hena Kudong Chahna Hanaba Honare. Kariwali Hayo, Hayan Chitaki had the camp the one get, all is Giwali Bura. Health card ki wali bara nahangai thousand bagari thousand bhai aada bagi to ai tai mon sa tar gai department ni mi thar ke hafta am kem to go to village ki sidai heta town me da bani aduna all age ki paisa phang da ba soinai bi lai ba thira bi lai bra moi ki paisa phang da bra ming chan da bra kari lai ke do ado tai mon sa da hai biro ado gai just within weeks ki manung da hai ba hoi new year bauti ka koi disturb tor musi New Year head boy baga tari ahungu mada digai sigi community hall sidai da kem to holaga mayam ya war pa yang halage